ꯑꯗꯨꯒ ꯃꯥꯒꯤ ꯐꯦꯡꯕ ꯌꯥꯗꯕ ꯀꯣꯟ ꯑꯗꯨꯝ ꯀꯃꯥꯏꯅ ꯇꯧꯔꯒ ꯍꯥꯞꯄꯤ ꯈꯣꯠꯂꯤ ꯍꯥꯏꯕꯗꯣ ꯃꯤꯅꯨꯡꯁꯤ ꯂꯩꯇꯦ ꯍꯥꯏꯀꯣ ꯆꯥꯊꯣꯛꯄ ꯂꯣꯏꯔꯕꯅꯤꯅ ꯁꯤꯒꯤ ꯇꯥꯏꯃꯤꯡ ꯂꯥꯛꯏꯀꯣ ꯅꯍꯥꯟ ꯑꯩꯒꯤ ꯁꯛ ꯍꯥꯞꯍꯧꯗꯕꯗ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯍꯥꯏꯔꯒ ꯃꯤꯒꯤ ꯚꯤꯗꯤꯑꯣꯗ ꯚꯣꯏꯁ ꯗꯞ ꯇꯧꯔꯒ ꯍꯥꯞꯆꯜꯂꯒ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣ ꯁꯥꯗꯅ ꯃꯥ ꯏꯀꯥꯏꯗ꯭ꯔꯥꯒ ꯌꯥꯝ ꯊꯤꯅ ꯉꯥꯡꯉꯦꯕꯀꯣ ꯉꯁꯤ ꯁꯛ ꯍꯥꯞꯆꯔꯦꯀꯣ ꯁꯤ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯅꯠꯇꯦꯀꯣ ꯑꯩꯅꯤꯀꯣ ꯁꯤ ꯏꯗꯤꯠ ꯅꯠꯇꯦꯀꯣ ꯁꯤꯒꯤ ꯃꯇꯥꯏ ꯊꯪꯕ 125K ꯚ꯭ꯌꯨ ꯂꯩꯕꯁꯤꯗꯅꯤꯀꯣ ꯀꯃꯦꯟ ꯑꯃ ꯄꯤꯔꯛꯑꯦꯅ ꯍꯥꯏꯗꯣ ꯃꯤꯒꯤ ꯚꯤꯗꯤꯑꯣꯗ ꯅꯁꯥꯅ ꯉꯁꯥꯏ ꯚꯤꯗꯤꯑꯣ ꯂꯩꯇ꯭ꯔꯥ ꯃꯤꯒꯤꯗ ꯚꯣꯏꯁ ꯗꯞ ꯇꯧꯁꯜꯂꯒ ꯉꯥꯡꯉꯤꯗꯣ ꯏꯀꯥꯏꯗ꯭ꯔꯥꯅ ꯀꯃꯦꯟ ꯑꯃꯈꯛꯅꯤꯀꯣ ꯄꯤꯔꯛꯏꯗꯣ ꯌꯥꯝ ꯅꯣꯛꯅꯤꯡꯕꯅꯦ ꯑꯝꯇ ꯌꯦꯡꯃꯤꯟꯅꯁꯦ ꯃꯌꯥꯝ ꯑꯁꯤꯁꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯜ ꯂꯩꯖꯗꯕ ꯑꯗꯒꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯑꯗꯒꯤ ꯃꯤ ꯊꯕꯛ ꯆꯤꯟꯅꯔꯛꯄ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛꯇ ꯀꯥꯟꯅꯔꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯎꯖꯔꯛꯀꯦꯀꯣ ꯃꯌꯥꯝ ꯑꯉꯥꯡ ꯑꯄꯤꯛꯄꯒ ꯆꯦꯟꯕ ꯏꯃꯨꯡꯗ ꯁꯤ ꯌꯥꯝ ꯀꯥꯟꯅꯕ ꯄꯣꯠꯅꯦ ꯑꯩꯈꯣꯏꯒꯤ ꯀꯣꯟꯁꯦ ꯐꯦꯡꯕ ꯃꯇꯝꯗ ꯏꯪꯊꯝꯊꯥꯒꯤ ꯑꯏꯪꯕ ꯃꯇꯝꯁꯤꯗ ꯑꯅꯥ ꯑꯌꯦꯛꯀ ꯌꯥꯎꯔꯛꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯨꯗꯨꯅ ꯀꯣꯟꯁꯦ ꯐꯦꯡꯂꯣꯏꯔꯒ ꯑꯍꯟꯕ ꯑꯗꯨꯃꯥꯏꯅ ꯍꯟꯇ꯭ꯔꯤꯛ ꯍꯟꯅꯒ ꯄꯨꯊꯣꯔꯛꯀꯗꯣꯏꯅꯦ ꯁꯦꯅꯤꯇꯥꯏꯁꯀ ꯇꯧꯗꯅ ꯑꯗꯨꯒ ꯍꯥꯟꯅ ꯈꯪꯕꯁꯨ ꯃꯌꯥꯝ ꯌꯥꯎꯕꯤꯔꯝꯃꯅꯤ ꯑꯗꯨꯒ ꯁꯨꯝ ꯈꯪꯗ꯭ꯔꯤꯕꯁꯤꯡꯒꯤ ꯁꯦꯌꯔ ꯇꯧꯖꯕꯅꯤꯀꯣ ꯑꯗꯨ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ 5 star ꯍꯣꯇꯦꯜꯗꯒ ꯃꯅꯝꯒ ꯅꯨꯡꯁꯤꯅ ꯄꯨꯊꯣꯔꯛꯄ ꯀꯣꯟ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯒ ꯀ꯭ꯔꯪ ꯂꯥꯎꯔꯒ ꯄꯨꯊꯣꯔꯛꯑꯅꯤ ꯂꯣꯏꯔ ꯃꯇꯨꯡꯁꯤꯗ ꯑꯗꯨꯗꯨꯅ ꯃꯌꯥꯝꯁꯨ ꯑꯗꯒꯤ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯍꯥꯏꯖꯔꯛꯀꯦꯀꯣ ꯃꯧ ꯌꯥꯝꯗꯕ ꯏꯃꯨꯡꯗꯗꯤ ꯈꯪꯕꯤꯔꯝꯃꯅꯤ ꯃꯧ ꯃꯁꯦꯟ ꯆꯥꯕ ꯂꯣꯏꯔꯒ ꯂꯧ ꯇꯥꯟꯅꯕꯒꯤ ꯀꯣꯟ ꯐꯦꯡꯕꯒꯤ ꯃꯇꯥꯡꯁꯦ ꯑꯗꯨꯝ ꯊꯣꯛꯄꯅꯤꯀꯣ ꯑꯗꯣ ꯁꯨꯝ ꯉꯥꯏꯍꯥꯛ ꯅꯣꯛꯁꯦꯅ ꯍꯥꯏꯕꯅꯤ ꯁꯤꯁꯤꯅ ꯑꯗꯣ ꯑꯗꯨꯒꯨꯝꯕꯁꯨ ꯑꯝꯇ ꯂꯩꯔꯔꯣꯏ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯅꯨꯄꯤꯅ ꯅꯥꯈ꯭ꯔꯦꯅ ꯈꯜꯂꯣ ꯅꯨꯄꯥ ꯀꯅꯥꯅ ꯀꯣꯟ ꯐꯦꯡꯕ ꯊꯕꯛ ꯑꯣꯐꯤꯁ ꯍꯣꯟꯗꯣꯛꯑꯝꯃꯒ ꯀꯅꯥꯅ ꯐꯦꯡ ꯆꯠꯇꯣꯏꯅꯣ ꯑꯗꯨꯅ ꯁꯤꯅ ꯌꯥꯏꯐꯔꯦ ꯃꯌꯥꯝ ꯑꯩ ꯀꯌꯥꯗꯤ ꯏꯀꯥꯏꯔꯦ ꯊꯤꯅ ꯉꯥꯡꯉయ్ꯌꯥ ꯅꯃꯥꯏꯗ ꯏꯀꯥꯏꯗ꯭ꯔꯥ ꯃꯤꯒꯤ ꯚꯤꯗꯤꯑꯣꯗ ꯅꯪꯅ ꯋꯥ ꯉꯥꯡꯁꯤꯜꯂꯒ ꯚꯣꯏꯁ ꯏꯗꯤꯠ ꯇꯧꯁꯜꯂꯒ ꯀꯩꯅꯣ ꯇꯧꯁꯜꯂꯛꯏꯗꯣ ꯍꯥꯏꯕꯤꯔꯦꯃꯤ ꯑꯩꯕꯨ ꯍꯥꯏꯕꯤꯔꯔꯦ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯇꯧꯗꯤ ꯇꯧꯔꯦ ꯑꯗꯨꯝ ꯍꯥꯏꯕ ꯈꯪꯅ ꯇꯥꯛꯅꯅ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯇꯧꯕ ꯃꯇꯥꯡ ꯀꯥꯟꯅꯕ ꯀꯩꯅꯣꯝ ꯎꯠꯅꯤꯡꯕ ꯇꯧꯔꯁꯨ ꯑꯗꯣ ꯇꯧꯕꯁꯨ ꯅꯠꯇꯕꯅꯤꯅ ꯑꯩ ꯀꯩꯝꯇ ꯍꯥꯏꯈꯤꯗꯦꯕ ꯑꯗꯣ ꯊꯤꯅ ꯉꯥꯡꯕꯅꯤ ꯃꯤꯗꯣ ꯑꯩ ꯌꯥꯝ ꯊꯤ ꯉꯥꯡꯈ꯭ꯔꯦ ꯀꯃꯥꯏ ꯀꯥꯏ ꯈꯪꯗꯕꯤ ꯃꯤꯒꯤ ꯚꯤꯗꯤꯑꯣꯗ ꯇꯧꯁꯜꯂꯒ ꯚꯣꯏꯁꯗ ꯇꯧꯁꯜꯂꯒ ꯊꯤ ꯉꯥꯡꯈ꯭ꯔꯦ ꯏꯀꯥꯏꯖꯗ꯭ꯔꯥ ꯍꯥꯏꯔꯦ ꯁꯤꯗ ꯎꯠꯆꯔꯦ ꯃꯌꯥꯝ ꯁꯥꯎꯔꯗꯤꯀꯣ ꯀꯣꯜꯂꯤꯛꯁꯦ ꯂꯣꯏꯅ ꯍꯥꯞꯄ ꯌꯥꯏꯀꯣ ꯑꯩꯅ ꯎꯠꯆꯔꯤꯁꯦ ꯀꯅꯥꯒꯤ ꯄ꯭ꯂꯥꯁꯇꯤꯛꯇꯒꯤ ꯑꯗꯩ ꯀꯩꯅꯣꯗꯒꯤ ꯃꯦꯂꯥꯃꯥꯏꯟ ꯁꯤꯒꯨꯝꯕ ꯍꯟꯗꯛꯅ ꯌꯥꯝ ꯎꯠꯆꯅꯤꯡꯉꯦꯅ ꯁꯣꯏꯅ ꯍꯥꯏꯕꯤꯔꯛꯑꯅꯤꯗꯣ ꯅꯪꯗꯤ ꯈꯪꯗꯦ ꯃꯤꯒꯤ ꯃꯆꯤꯟ ꯃꯦꯟ ꯉꯝꯗꯦꯗꯣ ꯀꯩꯅꯣꯗ ꯎꯠꯀꯤ ꯀꯩꯅꯣ ꯄꯨꯕꯗ ꯄꯣꯠ ꯃꯌꯥꯝ ꯊꯥꯡꯒꯠꯂꯒ ꯄꯨꯍꯟꯕꯗ ꯑꯁ ꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯅ ꯀꯌꯥ ꯐꯠꯇ꯭ꯔꯤꯕꯅꯣ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯕꯤꯔꯦ ꯑꯗꯨꯗꯨꯒ ꯃꯤꯅꯨꯡꯁꯤ ꯂꯩꯇꯦ ꯍꯥꯏꯀꯣ ꯑꯗꯣ ꯈꯔ ꯑꯃꯅ ꯑꯃꯨꯛ ꯑꯗꯨ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯗꯅ ꯁꯥꯁꯦ ꯁꯤꯖꯤꯟꯅꯔꯒꯦ ꯑꯩꯅ ꯑꯣꯏꯅ ꯄꯥꯏꯔꯒ ꯆꯠꯂꯒꯦꯅ ꯄꯨꯔꯀꯥꯟꯗ ꯑꯁ ꯀꯌꯥꯗ ꯄꯪꯉꯤꯕꯅꯣ ꯉꯁꯥꯏ ꯆꯠꯂꯀꯥꯟꯗ ꯃꯤꯅꯣ ꯍꯥꯏꯗꯣ ꯊꯑꯣꯏꯅ ꯑꯔꯨꯝꯕ ꯄꯣꯠ ꯑꯔꯨꯝꯕ ꯄꯨꯅꯅꯕꯅ ꯇꯧꯔꯤꯕꯁꯦ ꯐ꯭ꯔꯤꯗ ꯆꯠꯍꯜꯂꯦ ꯑꯗꯨꯒ ꯃꯥꯅ ꯑꯣꯏꯅ ꯊꯥꯡꯉ ꯂꯩ ꯑꯄꯪꯕ ꯃꯤꯅꯦꯅ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯍꯥꯞꯄꯦ ꯖꯒꯠ ꯄꯨꯝꯅꯃꯛꯀꯤ ꯀꯣꯟ ꯍꯥꯞꯄꯦ ꯁꯤꯗꯩꯁꯤꯗ ꯀꯣꯟꯒꯤ ꯋꯥꯕꯨ ꯈꯤꯇꯪ ꯂꯩꯔꯒꯅ ꯑꯗꯨꯝ ꯍꯥꯞꯆꯜꯂꯣ ꯈꯤꯇꯪ ꯑꯗꯨꯝ ꯐꯦꯡꯉꯣ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯏꯁꯤꯡ ꯌꯥꯝ ꯆꯪꯉꯣꯏ ꯃꯩ ꯌꯥꯝ ꯆꯪꯉꯣꯏ ꯈꯔ ꯌꯥꯝꯃꯣ ꯇꯨꯡꯁꯤꯜꯂ ꯑꯗꯨꯝ ꯐꯦꯡꯉꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯁꯛ ꯎꯠꯆꯔꯦ ꯃꯔꯨ ꯑꯣꯏꯅ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯎꯠꯆꯔꯤꯁꯦ ꯑꯩꯁꯦ ꯊꯋꯥꯏ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯗꯨꯗ ꯍꯥꯏꯕꯤꯔꯔꯦ ꯅꯪ ꯊꯨꯝ ꯌꯥꯎꯗꯕꯒꯤ ꯂꯥꯏꯠ ꯉꯥꯡꯍꯜꯂꯧꯕꯅꯦ ꯊꯨꯝ ꯅꯠꯇꯦꯍꯦ ꯀꯗꯥꯏ ꯌꯦꯡꯉꯣ ꯔꯤꯟꯁ ꯑꯦꯠ ꯂꯣꯏꯔꯦꯅ ꯍꯥꯏꯔꯛꯄ ꯌꯦꯡ ꯃꯩ ꯊꯥꯜꯂꯣ ꯔꯤꯟꯁ ꯁꯣꯜ ꯁꯣꯜꯁꯨ ꯂꯣꯏꯔꯝꯃꯦ ꯉꯔꯥꯡ ꯔꯤꯟꯁ ꯑꯦꯠ ꯂꯣꯏꯔꯦꯅꯅꯦ ꯑꯩ ꯉꯥꯡ ꯎꯔꯝꯃꯕꯅꯦ ꯉꯁꯥꯏ ꯁꯣꯜ ꯉꯥꯜ ꯂꯩꯍꯧꯕꯅꯦ ꯉꯔꯥꯡ ꯔꯤꯟꯁ ꯑꯦꯠ ꯍꯥꯞꯄꯤꯅꯦꯕ ꯉꯁꯤ ꯁꯣꯜ ꯂꯣꯏꯔꯝꯃꯦ ꯅꯨꯄꯥꯅ ꯍꯥꯏꯕ ꯆꯨꯝꯃꯝꯃꯦ ꯑꯃꯨꯛ ꯍꯥꯞꯄꯒꯤꯀꯣ ꯁꯣꯜ ꯂꯣꯏꯔꯦ ꯁꯥꯔꯚꯤꯁ ꯃꯇꯝ ꯌꯧꯔꯗꯤ ꯅꯨꯄꯥ ꯑꯃꯗ ꯈꯔ ꯑꯣꯏꯔꯛꯑꯅꯤ ꯊꯨꯝꯗꯤ ꯁꯤ ꯍꯥꯞꯄꯁꯦ ꯁꯤꯟꯕꯁꯦ ꯃꯌꯥꯝ ꯇꯥꯟꯖꯥꯁꯨ ꯌꯥꯝ ꯆꯥꯔꯦ ꯃꯌꯥꯝꯁꯨ ꯄꯨꯂꯞ ꯌꯦꯡꯃꯤꯟꯅꯍꯧꯔꯁꯤꯀꯣ ꯊꯨꯝ ꯀꯃꯥꯏꯅ ꯇꯧꯔꯒ ꯍꯥꯞꯄꯤ ꯈꯣꯠꯂꯤ ꯍꯥꯏꯕꯗꯣ ꯑꯩꯁꯤꯡ ꯑꯁꯤꯗꯤ ꯎꯠꯆꯔꯛꯑꯒꯦ ꯐꯨꯜ ꯚꯤꯗꯤꯑꯣ ꯁꯥꯡꯉꯦꯗꯤ ꯍꯥꯏꯕꯤꯔꯛꯀꯅꯨꯀꯣ ꯑꯗꯨꯁꯤꯗ ꯑꯩꯗꯣ ꯐꯠꯇꯕ ꯃꯥꯒꯤ ꯍꯥꯟꯅ ꯄꯥꯏꯊꯣꯛꯈ꯭ꯔꯦꯗꯅ ꯁ꯭ꯋꯥꯏꯗ ꯑꯃꯣꯠꯄ ꯀꯣꯟ ꯀꯩꯀꯥ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯁꯤ ꯂꯩꯔꯦ ꯑꯁꯤꯒꯤ ꯏꯁꯤꯡꯁꯦ ꯍꯥꯟꯅ ꯂꯧꯊꯣꯛꯄꯤꯔꯣꯏꯀꯥꯟꯗ ꯍꯥꯞꯄꯤꯌꯨꯀꯣ ꯊꯨꯝꯗꯣ ꯍꯥꯏꯗꯤ ꯑꯃꯣꯠꯄ ꯃꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯏꯔꯨꯖꯕꯗ ꯇꯥꯔꯛꯄ ꯅꯨꯔꯥꯒꯤ ꯇꯥꯏꯞꯇ ꯂꯩꯕ ꯑꯗꯨꯝꯕ ꯃꯄꯪꯗꯣ ꯂꯩꯅ ꯊꯨꯝꯗ ꯍꯦꯛ ꯍꯩꯖꯤꯜꯂꯨꯕꯗꯅꯦ ꯍꯣꯔꯦꯟ ꯀꯣꯟ ꯐꯦꯡꯕ ꯃꯇꯝꯗ ꯄꯛꯁꯜꯂꯒ
ꯃꯪꯃꯛ ꯂꯥꯎꯁꯜꯂꯒ ꯃꯣꯠꯄꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯁꯨꯒꯨꯝꯕꯁꯤꯡꯁꯦ ꯁꯤ ꯇꯥꯎꯊꯣꯛꯍꯟꯈ꯭ꯔ ꯃꯇꯨꯡꯗ ꯏꯁꯤꯡꯁꯦ ꯂꯨ ꯂꯥꯎꯔꯦꯗꯅ ꯁꯦ ꯍꯧꯖꯤꯛꯁꯦ ꯁꯨꯝ ꯀꯥꯟꯁꯤꯗ ꯍꯩꯖꯤꯟꯕꯤꯒꯗꯕ ꯊꯨꯝꯗꯣ ꯑꯩ ꯍꯩꯖꯤꯜꯂꯛꯑꯒꯦꯀꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯊꯨꯝ ꯀꯃꯥꯏꯅ ꯇꯧꯔ ꯁꯤꯜꯂꯦ ꯍꯥꯏꯕꯗꯣ ꯁꯤ ꯂꯩꯖꯔꯦꯀꯣ ꯃꯇꯥꯡꯁꯤꯗ ꯊꯨꯝ ꯍꯥꯏꯅ ꯆꯥꯅꯕ ꯊꯨꯝꯗꯣ ꯑꯣꯏꯅ ꯈꯟꯕꯤꯒꯅꯤꯀꯣ ꯃꯌꯥꯝ ꯈꯪꯕ ꯈꯔꯕꯨꯗꯤ ꯌꯥꯎꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅꯗꯤ ꯈꯪꯅꯔꯝꯒꯤꯔꯣꯏ ꯍꯧꯖꯤꯛꯀꯥꯟꯁꯦ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯁꯨꯝꯕꯁꯤ ꯌꯧꯔꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯦꯆꯤꯟꯗ ꯀꯣꯟ ꯐꯦꯡꯕ ꯀꯥꯏꯁꯦ ꯑꯩꯈꯣꯏꯕꯨꯛꯇ ꯈꯪꯖꯕ ꯀꯨꯏꯗ꯭ꯔꯤꯀꯣ ꯁꯤꯃ ꯀꯔꯤ ꯆꯤꯟꯊꯤꯕ ꯁꯤꯃꯥꯗꯒ ꯈꯔ ꯎꯕ ꯅꯠꯇꯅ ꯑꯗꯣ ꯑꯩꯈꯣꯏ ꯑꯩꯅ ꯐꯦꯡꯕꯐꯥꯎ ꯃꯤꯅ ꯅꯣꯛꯅꯔꯛꯏꯗꯨꯅꯤ ꯃꯅꯤꯄꯨꯔꯗ ꯁꯨꯝꯕ ꯄꯣꯠ ꯂꯩꯇꯔꯦ ꯃꯤꯒꯤ ꯅꯪꯁꯤ ꯂꯣꯏꯈꯤꯕꯩ ꯃꯌꯥꯝꯁꯤ ꯅꯪ ꯌꯥꯎꯔꯛꯄ ꯀꯨꯏꯗ꯭ꯔꯤ ꯍꯥꯏ ꯌꯥꯕ꯭ꯔꯥ ꯀꯛꯊꯠꯂꯣ ꯑꯩꯕꯨꯗꯤ ꯁꯤꯖꯤꯟꯅꯕ ꯀꯨꯏꯔꯦꯕ ꯑꯗꯣ ꯆꯍꯤ ꯐꯅꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯁꯤꯖꯤꯟꯅꯖꯕꯗꯤ ꯑꯗꯨꯕꯨ ꯑꯩ ꯐꯅꯌꯥꯝ ꯁꯤꯖꯤꯟꯅꯖꯔꯒꯁꯨ ꯃꯤꯅꯗꯤ ꯄꯥꯛꯅ ꯍꯥꯏꯗꯤ ꯂꯩꯀꯥꯏ ꯑꯃꯗ ꯇꯥꯡꯅ ꯁꯤꯖꯤꯟꯅꯩꯗꯅꯀꯣ ꯃꯤ ꯄꯥꯛ ꯂꯩꯇꯦꯗꯅ ꯑꯗꯨꯅ ꯈꯪꯗꯕꯒꯤ ꯍꯥꯏꯖꯔꯛꯏꯅꯦ ꯃꯤꯁꯨ ꯍꯥꯏꯔꯛꯏꯗꯣ ꯁꯥꯎꯕ ꯌꯥꯗꯦ ꯍꯥꯏꯕ ꯄꯥꯛꯇꯛꯅꯅ ꯊꯦꯡꯅꯕ ꯅꯠꯇꯕꯅꯤꯅ ꯑꯁ ꯃꯄꯥꯟ ꯂꯝꯒꯤ ꯚꯤꯗꯤꯑꯣꯗ ꯅꯪꯒꯤ ꯅꯈꯣꯟ ꯋꯥ ꯉꯥꯡꯁꯜꯂꯒ ꯇꯧꯔꯤꯗꯨꯕꯨ ꯅꯁꯥꯏ ꯚꯤꯗꯤꯑꯣ ꯂꯩꯖꯗ꯭ꯔꯥꯅ ꯃꯥꯏ ꯏꯀꯥꯏꯗ꯭ꯔꯥꯅ ꯊꯤ ꯉꯥꯡꯕꯤꯗꯣꯏꯅꯤ ꯀꯩꯅꯣ ꯁꯥꯎꯕ ꯌꯥꯗꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯤ ꯉꯥꯡꯕꯤꯔꯅꯤ ꯒꯞ ꯇꯧꯕꯒꯤ ꯇꯧꯋꯦ ꯍꯥꯏꯒꯦ ꯅꯪ ꯇꯧꯗꯦ ꯀꯩꯅꯣꯝ ꯍꯥꯏꯒꯦꯔꯥ ꯍꯥꯏꯔꯛꯑꯝꯃꯦ ꯀꯩꯅꯣ MI home watch notification on camera ꯀꯞ ꯇꯧꯋꯦ ꯍꯥꯏꯒꯦꯔꯥ ꯇꯧꯗꯦ ꯍꯥꯏꯒꯦꯔꯥ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯎꯠꯀꯤ ꯋꯥꯔꯤꯗꯣ ꯄꯣꯠ ꯄꯨꯅꯕꯁꯤꯕꯨ ꯃꯥꯅ ꯑꯣꯏꯅ ꯊꯥꯡꯉꯒ ꯑꯗꯨꯝꯕꯁꯤ ꯇꯧ ꯂꯩ ꯎꯠꯁꯤꯅ ꯐ꯭ꯔꯤꯗ ꯆꯠꯍꯜꯂꯦꯅ ꯍꯥꯏꯕꯗꯣ ꯑꯗꯒꯤꯗꯤ ꯁꯥꯎꯗꯅ ꯑꯃꯨꯛ ꯑꯁꯥ ꯌꯧꯔꯒ ꯑꯃꯨꯛ ꯊꯥꯡꯒꯠꯂꯦꯗ ꯑꯗꯨꯅ ꯃꯤ ꯃꯆꯤꯟ ꯇꯝ ꯉꯝꯗꯦꯕ ꯃꯦꯟꯕ ꯉꯝꯗꯦ ꯃꯤꯑꯣꯏꯕ ꯃꯆꯤꯟꯁꯤ ꯃꯦꯟꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅꯦ ꯑꯩ ꯋꯥꯈꯜꯗ ꯑꯗꯨꯝ ꯇꯧꯔꯣ ꯍꯥꯏꯗꯣ ꯋꯥꯝ ꯂꯧꯅꯨ ꯍꯥꯏꯕꯅꯤ ꯑꯝꯇ ꯂꯧꯅꯨ ꯅꯪ ꯇꯧꯒꯗꯕ ꯃꯊꯧ ꯇꯧ ꯍꯥꯏꯕꯅꯦꯕ ꯍꯥꯏꯗꯤ ꯄꯣꯠ ꯄꯨꯅꯕ ꯒꯙꯥꯗ ꯎꯠꯂ ꯎꯠꯇꯦ ꯒꯙꯥ ꯂꯧꯔꯝꯒꯅꯤ ꯄꯣꯠ ꯄꯨꯅꯕꯗ ꯑꯗꯨꯗꯩꯗꯨꯗ ꯋꯥꯔꯤ ꯊꯥꯏꯅꯒꯤꯗꯣ ꯑꯗꯨꯅꯤꯗ ꯑꯗꯨꯗꯩꯗꯨꯗ ꯄꯨꯍꯜꯂꯨꯕꯗ ꯃꯤ ꯈꯔꯅꯗꯤ ꯑꯁ ꯇꯥꯏꯕꯪ ꯃꯤꯁꯤꯅ ꯁꯥꯁꯦ ꯂꯥꯛꯅꯕꯤꯔꯦ ꯐꯠꯇꯦ ꯃꯤꯅꯨꯡꯁꯤ ꯂꯩꯇꯦ ꯍꯥꯏꯔꯤꯅꯦꯕ ꯁꯤ ꯊꯨꯝꯁꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯍꯥꯎꯖꯩꯁꯦ ꯃꯥꯅꯅꯦ ꯆꯥ ꯌꯥꯗꯦ ꯍꯥꯏꯁꯤ ꯃꯆꯤꯟ ꯊꯤꯅꯤ ꯑꯩꯗꯤ ꯁꯤꯗ ꯍꯥꯞꯄꯦ ꯑꯩꯅꯒ ꯊꯣꯡꯉꯗꯤ ꯇꯥꯏꯅꯗꯦ ꯃꯤꯅ ꯑꯁꯦꯡꯕ ꯈꯟꯈꯤꯅꯤ ꯆꯥꯕ ꯌꯥꯗꯦꯀꯣ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯂꯛꯅꯔꯤꯅꯦ ꯑꯗꯣ ꯄꯣꯏꯖꯟꯅꯦꯗꯤ ꯍꯥꯏꯗꯤꯌꯦ ꯁꯤ ꯁꯨꯝ ꯍꯥꯏꯕꯤꯕ ꯄꯣꯏꯖꯟꯅꯦꯗꯤ ꯍꯥꯏꯔꯝꯗꯦꯕꯀꯣ ꯌꯥꯝ ꯀꯟꯅꯀꯣ ꯈꯪꯗꯦ ꯑꯗꯨꯏꯁꯨ ꯁꯤꯗ ꯃꯤ ꯍꯥꯝꯐꯨꯜꯗꯪ ꯍꯥꯏꯕꯩ ꯋꯥꯅꯦꯕ ꯀꯣꯟ ꯐꯦꯡꯅꯕꯅꯦ ꯍꯥꯞꯄꯛꯏꯁꯦ ꯍꯥꯝꯐꯨꯜꯗꯪ ꯍꯥꯏꯖꯕ ꯋꯥꯅꯤ ꯀꯩꯇꯪ ꯍꯥꯏꯖꯕ ꯋꯥꯅꯤ ꯄꯣꯏꯖꯅꯁ ꯍꯥꯏꯕ ꯅꯠꯇꯦ ꯑꯩ ꯁꯥꯏꯗꯨꯗꯪ ꯍꯨꯠꯂꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅ ꯃꯌꯥꯝꯗ ꯎꯠꯅꯤꯡꯕꯩꯗꯨꯅ ꯈꯔ ꯂꯥꯎꯅ ꯐꯥꯠꯇꯣꯛꯑꯕꯅꯦ ꯑꯗꯨ ꯁꯤ ꯅꯪ ꯍꯩꯕꯗ ꯑꯗꯨ ꯈꯔ ꯁꯥꯔꯩꯗꯣ ꯑꯝꯇ ꯄꯤꯕꯤꯔꯛꯑꯣ ꯍꯩꯕ ꯈꯔ ꯋꯥꯔꯕ ꯅꯠꯇꯦ ꯅꯪꯒꯤ ꯇꯥꯔꯦ ꯃꯌꯥꯝꯒꯤ ꯎꯠꯄꯁꯤꯗ ꯑꯩ ꯎꯄꯥꯏ ꯂꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯌꯦꯡꯈꯩꯁꯨ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯕꯤꯒꯦ ꯑꯩ ꯁꯤꯗ ꯍꯥꯞꯄꯅꯦ ꯇꯝꯖꯔꯤꯁꯦ ꯑꯩ ꯁꯤ ꯍꯥꯞꯄꯝꯗꯥꯏ ꯈꯨꯗꯤꯡ ꯚꯤꯗꯤꯑꯣ ꯅꯝꯁꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤ ꯌꯦꯡꯃꯤꯟꯅꯅꯕ ꯎꯠꯆꯔꯦ ꯎꯗ꯭ꯔꯤꯕ ꯈꯔꯁꯨ ꯌꯥꯎꯒꯅꯤ ꯑꯗꯨꯝ ꯍꯥꯏꯖꯜꯂ ꯂꯣꯏꯔꯦ ꯌꯥꯔꯦ ꯊꯨꯝ ꯍꯥꯞꯄꯦꯗꯤ ꯈꯪꯄꯣꯠꯇꯦ ꯃꯤꯅ ꯀꯣꯟ ꯐꯦꯡꯅꯕꯗ ꯑꯗꯨꯗꯒꯤ ꯁꯤꯒꯤ ꯄꯤꯀꯦꯠ ꯑꯃꯗꯤ ꯆꯞ ꯆꯥꯅ ꯑꯗꯨꯝ ꯆꯟꯕꯅꯦꯕꯀꯣ ꯆꯟꯕꯩ ꯋꯥꯗꯤ ꯑꯗꯨꯝ ꯍꯩꯖꯤꯟꯈ꯭ꯔꯁꯦ ꯇꯪꯈꯥꯏ ꯈꯥꯎꯔ ꯀꯩꯅꯣ ꯍꯩꯗꯔꯤ ꯀꯩꯅꯣ ꯁꯤ ꯍꯩ ꯈꯥꯛꯄꯅ ꯈꯥꯛꯅꯠꯇꯦ ꯈꯥꯛꯑꯁꯨ ꯌꯥꯏ ꯑꯩ ꯈꯪꯉꯦ ꯋꯥꯏꯑꯦ ꯆꯥꯛꯀ ꯇꯞꯇꯥꯏ ꯆꯠꯁꯜꯂꯨꯔꯦ ꯍꯥꯎꯔꯦ ꯑꯗꯨꯅ ꯁꯤꯗꯩꯁꯤ ꯄꯥꯛꯊꯔꯒ ꯑꯩꯅ ꯉꯁꯥꯏꯅ ꯀꯣꯟꯗꯣ ꯍꯥꯞꯆꯤꯟꯗ꯭ꯔꯤꯉꯩꯗ ꯂꯣꯏꯔꯦ ꯈꯪꯉꯝꯃꯗꯤ ꯐꯗꯕ ꯉꯔꯥꯡ ꯔꯤꯜꯁ ꯁꯤꯟꯕꯗꯁꯨ ꯎꯔꯛꯇ꯭ꯔꯦ ꯇꯧꯔꯛꯇ꯭ꯔꯦ ꯃꯩꯗꯣ ꯉꯥꯜꯂꯛꯇ꯭ꯔꯦ ꯑꯗꯨꯗꯤ ꯇꯦꯕ꯭ꯂꯦꯠ ꯀꯣꯛ ꯍꯥꯞꯄ ꯂꯣꯏꯁꯜꯂꯣ ꯀꯩꯀꯥꯟꯗꯨꯗ ꯇꯦꯕ꯭ꯂꯦꯠꯇꯣ ꯀꯣꯛ ꯍꯥꯞꯄ ꯂꯣꯏꯁꯜꯂꯣ ꯇꯦꯕ꯭ꯂꯦꯠ ꯑꯃꯁꯨ ꯇꯦꯕ꯭ꯂꯦꯠꯁꯨ ꯂꯩ ꯃꯈꯜ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯆꯥꯡ ꯆꯥꯕꯗ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯇꯦꯕ꯭ꯂꯦꯠꯇꯣ ꯃꯥ ꯑꯦꯛꯁꯄꯥꯌꯔ ꯑꯣꯏꯍꯜꯂ ꯃꯥꯡꯍꯟꯗ꯭ꯔꯣꯅ ꯋꯥꯏ ꯍꯥꯏꯕ ꯀꯣꯟ ꯍꯥꯞꯆꯜꯂꯨꯔꯀꯥꯟꯗ ꯂꯥꯝꯕꯁꯦ ꯀꯣꯟ ꯍꯥꯞꯇ꯭ꯔꯤꯉꯩꯗꯕꯨꯗꯤ ꯐꯕ ꯆꯥꯛ ꯈꯛꯇ ꯇꯞꯇꯥꯏ ꯆꯠꯁꯜꯂꯦꯗꯣ ꯁꯤ ꯊꯨꯝꯁꯦ ꯍꯥꯞꯄꯒ ꯊꯣꯡꯕ ꯌꯦꯟ ꯈꯨꯍꯥꯎꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯗꯨꯁꯨ ꯑꯍꯥꯎꯕꯅꯤꯀꯣ ꯉꯁꯤ ꯆꯥꯔꯣꯏꯗꯣ ꯑꯗꯩ ꯑꯗꯨ ꯍꯥꯟꯗꯦ ꯑꯩ ꯈꯖꯤꯡ ꯊꯣꯡꯕ ꯈꯖꯤꯡ ꯑꯇꯥꯎꯕꯗꯣ ꯑꯁ ꯃꯈꯟ ꯏꯟꯁꯥꯡ ꯌꯥꯝꯃꯦ ꯆꯥꯔꯤꯁꯦ ꯀꯣꯡꯒꯣꯟ ꯐꯠꯇꯕ ꯇꯥꯔꯛꯏꯅꯦ ꯑꯗꯣ ꯑꯗꯒꯤ ꯁꯤꯃ ꯑꯗꯨꯝ ꯆꯟꯕꯅꯦ ꯂꯣꯏꯔꯦ ꯌꯥꯝ ꯐꯩ ꯃꯣꯏ ꯚꯤꯗꯤꯑꯣ ꯅꯝꯕꯁꯤ ꯌꯥꯝ ꯀꯥꯟꯅꯩ ꯁꯤꯂꯔꯀꯣ ꯑꯩ ꯈꯨꯠꯅꯅꯦ ꯋꯥꯅ ꯍꯥꯞꯄꯅꯤ ꯀꯣꯛꯈꯠꯂꯛꯀꯦꯕ ꯎꯕꯅꯦꯍꯦ ꯅꯪꯅ ꯀꯩꯅꯣ ꯇꯧꯋꯤꯅꯦ ꯁꯤ ꯑꯩꯅ ꯂꯦꯡꯉꯨꯕꯗꯒꯤ ꯅꯪ ꯎꯕꯅꯦ ꯅꯪꯅ ꯅꯩꯔꯨꯔꯦ ꯅꯪꯅ ꯂꯨ ꯂꯥꯎꯅ ꯎꯕꯅꯦ ꯑꯩꯅ ꯈꯨꯠꯅ ꯅꯝꯖꯜꯂꯦ ꯊꯥꯁꯤꯜꯂꯨ ꯚꯤꯗꯤꯑꯣ ꯅꯝꯕꯁꯨ ꯉꯥꯛꯇꯪ ꯐꯝꯊꯔꯒꯗꯤ ꯎꯏꯅꯤ ꯌꯥꯔꯦ ꯃꯣꯏ ꯚꯤꯗꯤꯑꯣꯁꯤ ꯅꯝꯕꯗꯤ ꯀꯨꯏꯅ ꯅꯝꯕꯁꯨ ꯋꯥꯏ ꯃꯌꯥꯝ ꯀꯝꯗꯧꯅ ꯊꯨꯝ ꯁꯤꯟꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕꯤꯍꯧꯔꯣ
Nana yedi wabada lo. Nonda basita sida. Sa ha ko reset nga ha ko ba. Rinse 8 kilo ko namu. Tawzarage wasta sindoine. Tengarang singida nga yedi duna. Ay no pa na. Ya nang hang si thamdani. Sisi off ne mas laise. Do ay no pa na ay gi met ne thabi se. Hadi mi met thamaga am haina dai na. Ay mateng pangbina ba. Clean and signed. Ya ne. Silare ko kra ko sina kon ga yam da so dum yai. Intensive sina. Mai ne si di. Kai no mai ne bo. Si di mai ni kai no intensive ti mai ni kai no. Intensive ki atra dum khangna ramane. Adagi clean and sign si Sang si chap sa medium. silare ko du so ka quick and sign ai silare Kang ko. handa ne du. Kana Kano kanyam da ye to. mai si yam pheng da bai ni mini du di. Adagi sina hap lot ta pheng nge hari kon yam jog tang kham tang pheng ta di sinambiraga pheng ga da ba du du ga zagi lore khole se mai ngan bu khopa je en mai ngam dagi dry tawri si de wash tawri du du loina irani ko lam lai ban sina ba nungai alo yung khuding gi sumba mamam darkar oire hoji matam se free washing machine amamam thamba gumna sinaw mayam narak yalakpa asidagi hadi shuning da ka ki wana tabida mi le jada ba mi ro le jada ba dagi nupi thabai ngang thabo wan sa lo halaga ko la kon ka pheng ne ba dagi anga apipa chen ba imung da ana e yaw pa mi ro le ta ba matam da si se yam na mateng pange yam kanai aduna sinaw mayam koina freeze washing machine marup hawraga amamam leina ba dum haina sisu marup hobi ba yai ko marup tawbiraga koina punna amta lai ngamdraga su ko jong wana leijare ado sima season ba dagi yam nungai hai tare chak cha ba loraga do phat long as mai hapchalaga dum samthan hore pura loraga yamna ko gi kano tawraga bu kai ba magi kano tawra ko do Kai to ki. sanitize ka tawbudu sanitize ka tawdana tagi pung phada kuina ka tawraga aduga pong sar khangde yamna kana tawraga ne mai matai loi sibe mo ong sidone singa saba ka Sai si di ni singa sa ne pheng ni do kang halani hitar to ga kang laung ku thori manam si laga. adune Classic singa hotel saba gi plate manam nam thorok pa hai. classic hotel gi plate na ma ka 5 star hotel gi ade isina me nong khangbiro 5 star cha bi ba myam khangbira mani sabi dre ba singna dum sigi manam do o si 5 star gi manam do Ya di manam de nang gi sarap to ahom oi ta di nam di namu yeng di khona. namde du chume hadi sarap magi sarap se price ka khai doi bisna atang ba kano singsina manam siba Si manam si classic ki manam manam classic chuta. sise manam manam siba photo khaju tang kya da kai da mai price ibra Tang dam ni. tang ba di laidana bim na pamanga terapi ba kano du gari manara kai na thai Chula pa satruk. Sante samuri ga 66 ni. ai anu se Samri 466 Samri 66 satan. Samri 66 satan. Tham satan si kana. adu di ba pa thok pa ya ri kai no season bi ma khapon no ne kon myam pheng ga kamai tha ma chat ni adi kon khidang pheng ga kamai tha ma chat ni kon khidang pheng ta ga di yam kuin chalak ta ba du ga kon myam pheng ta ga di yam thun loi ta ba du season ba ma khapon le mi nangi ko lu tu ko na adu ne ajani se adu rinse ek ka hapis ne ma gi ka lang kon ni ta han ga mai dum puthura ga doi ne ba aduga magi phimya da bukon ama ani play ai matang sa ba hajar ke adu gisu adu ma kon di phimbiru no ko gi kanu gumba petri gumba aluminium sumba adu masing da senjing ga haina ba adu ma da amta phimba ya de adu phimum da lore phimum ta de jang ga la da so was aluminium ne da na ba adu na ya de ba silver hai ta ne silver jeb do Silver da ba sai. silver haina da silver gi kon haina da ya Lon da silver si lupa da ni. aluminium haina hai ba so do di ado thai ne silver pa hai ne Khang de ga gi thai ne khoi ne khang de ga gi thai ne gi matam ahal man hai bi wani tire singai da di. Tire singai ngai matam gi wari ni silver si lupa da ni kun lik chi ne. khang da sa ado mi myam haina ba hai asthau ga hai si di asa thau hai asthau ga hai si di Yare. Yan lo san lo. ado loisan sa Ado on to mo. ka wari da
ꯑꯩ ꯀꯨꯝꯖꯔꯒꯦ ꯑꯗꯨꯅ ꯃꯥꯁꯦ ꯃꯈꯜ ꯃꯈꯜ ꯏꯁꯤꯡ ꯑꯗꯨꯃꯥꯏꯅ ꯁꯤꯜꯂ ꯈꯣꯠꯂꯒ ꯌꯥꯝ ꯇꯧꯕꯅꯦꯀꯣ ꯑꯃꯨꯛꯇꯪꯅꯒ ꯆꯥꯝꯃꯒꯁꯨ ꯇꯣꯛꯇꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯈ꯭ꯔꯦ ꯋꯥꯁ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯇꯣ ꯋꯥꯁ ꯅꯥꯗꯤꯌꯦ ꯑꯗꯒꯤ ꯍꯣꯔꯦꯟ ꯃꯈꯣꯟ ꯍꯧꯒꯠꯂꯛꯈꯤꯅꯦꯕ ꯑꯃꯨꯛ ꯑꯗꯨꯗꯨꯒ ꯏꯁꯤꯡ ꯃꯩꯗꯤ ꯈꯔ ꯁꯥꯡꯉꯦ ꯃꯥꯅ ꯍꯥꯏꯗꯣꯛꯇꯕ ꯑꯃ ꯂꯩꯀꯣ ꯁꯦꯡꯅ ꯍꯥꯏꯗꯣꯛꯄꯤꯒꯦ ꯍꯥꯏꯗꯣꯛꯇꯕꯅꯦ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯉꯅꯤ ꯃꯩꯒꯤ ꯃꯇꯥꯡ ꯑꯩ ꯅꯣꯡꯃ ꯑꯃꯨꯛ ꯁꯦꯝꯖꯔꯛꯀꯦ ꯁꯣꯏꯗꯅꯃꯛꯀꯤ ꯃꯩ ꯃꯩꯒꯤ ꯈꯔ ꯋꯥꯔꯤꯁꯦ ꯄꯨꯔꯥ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯅꯦ ꯑꯋꯥꯕꯅꯦ ꯃꯅꯤꯄꯨꯔꯗ ꯁꯤ ꯁꯤꯖꯤꯟꯅꯔꯨꯕꯁꯦ ꯑꯩꯅ ꯊꯣꯛꯈꯤꯕ ꯗꯣꯁꯥꯗꯣ ꯃꯤ ꯁꯣꯏꯗꯅꯒꯤ ꯁꯤ ꯑꯅꯧꯕ ꯁꯤꯖꯤꯟꯅꯕ ꯏꯃꯨꯡꯗ ꯇꯥꯅꯤꯕꯀꯣ ꯑꯗꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ ꯍꯥꯏꯖꯔꯒꯦꯕ ꯑꯩ ꯑꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯦꯋꯦꯌꯔ ꯑꯣꯏꯃꯤꯟꯅꯔꯒ ꯆꯦꯛꯁꯤꯟꯃꯤꯟꯅ ꯇꯥꯔꯗꯤ ꯑꯩꯉꯣꯟꯗ ꯇꯥꯈꯤꯕ ꯗꯣꯁꯥꯗꯣ ꯇꯥꯗꯅꯕ ꯆꯦꯛꯁꯟꯕ ꯍꯥꯏꯒꯅꯣ ꯑꯗꯨ ꯌꯥꯝ ꯆꯦꯛꯁꯟꯕ ꯊꯤꯅ ꯅꯠꯇꯦ ꯑꯗꯣ ꯋꯥꯕꯅꯦꯕ ꯍꯥꯟꯅ ꯑꯦꯔꯦꯟꯖ ꯇꯧꯍꯧꯒꯗꯕꯅꯤ ꯍꯥꯟꯅ ꯈꯪꯃꯤꯟꯅꯁꯦ ꯍꯥꯏꯇꯥꯔꯦ ꯑꯥ. ꯍꯥꯟꯅ ꯈꯪꯃꯤꯟꯅꯔꯒꯗꯤ ꯃꯥ ꯁꯤꯖꯤꯟꯅꯕꯗ ꯊꯣꯛꯀꯗꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯗꯣ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯈꯪꯃꯤꯟꯅꯔꯒꯗꯤ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯔꯦ ꯑꯩꯉꯣꯟꯗ ꯗꯣꯁꯥꯗꯣ ꯇꯥꯗ꯭ꯔꯦꯗꯅ ꯑꯗꯨꯅ ꯌꯥꯝ ꯊꯤꯅ ꯑꯋꯥꯕ ꯑꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯁꯤ ꯁꯤꯖꯤꯟꯅꯕ ꯍꯧꯕꯗ ꯑꯍꯥꯟꯕ ꯁꯤꯖꯤꯟꯅꯕ ꯏꯃꯨꯡ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤꯀꯣ ꯑꯗꯨꯒꯤ ꯃꯇꯥꯡ ꯑꯃ ꯍꯥꯞꯆꯔꯛꯑꯒꯦ ꯉꯁꯤꯒꯤꯗꯤ ꯐꯦꯡꯕ ꯈꯛꯀꯤꯁꯤꯗꯁꯨ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯑꯩꯅ ꯃꯔꯨ ꯑꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯩ ꯃꯤꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯅ ꯚꯣꯏꯁ ꯗꯞ ꯇꯧꯔꯒ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛ ꯇꯧꯖꯗꯦꯀꯣ ꯑꯗꯨꯒꯤ ꯃꯇꯥꯡ ꯍꯥꯏꯖꯕꯅꯦ ꯍꯣꯏ ꯚꯤꯗꯤꯑꯣ ꯐꯖꯕ ꯑꯃ ꯑꯣꯏꯇꯥꯔꯗꯤ ꯍꯥꯏꯅꯤꯡꯕ ꯈꯣꯠꯅꯤꯡꯕꯗꯣ ꯑꯗꯣ ꯑꯗꯨꯝ ꯑꯩ ꯃꯤꯒꯤꯗ ꯑꯗꯨꯝ ꯈꯜꯂꯒ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤ ꯃꯤꯒꯤꯗ ꯑꯗꯨꯝ ꯇꯧꯒꯅꯤ ꯑꯩ ꯀꯩꯁꯨ ꯁꯥꯔꯛꯑꯣꯏꯕ ꯑꯗꯣ ꯁꯤꯒꯤ ꯑꯩꯅ ꯎꯠꯆꯈꯤꯕ ꯃꯃꯥꯡꯒꯤ ꯚꯥꯏꯔꯦꯜ ꯌꯥꯝ ꯆꯠꯈꯤꯕꯅꯦꯕ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯑꯦꯕ ꯅꯪ ꯃꯤꯒꯤ ꯀꯩꯅꯣꯗ ꯍꯥꯏꯗꯤ ꯁꯛ ꯎꯠꯍꯧꯗ꯭ꯔꯦꯕ ꯅꯨꯃꯤꯠꯇꯣ ꯑꯩꯁꯨ ꯚꯥꯞ ꯑꯣꯏꯗꯗꯅ ꯍꯦꯛ ꯍꯥꯏꯗꯤ ꯁꯛꯇꯣ ꯑꯍꯥꯟꯕꯗ ꯎꯠꯆꯅꯤꯡꯗꯕꯅꯦꯕ ꯑꯗꯨꯕꯨ ꯎꯠꯇꯕ ꯌꯥꯗꯕ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯛꯄꯁꯤꯗꯒꯤ ꯑꯩꯁꯦ ꯎꯠꯂꯒꯦꯅ ꯉꯁꯤꯗꯤ ꯎꯠꯆꯔꯦꯀꯣ ꯃꯌꯥꯝ ꯑꯩ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛ ꯇꯧꯖꯗꯦꯀꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯃꯌꯥꯝ ꯕꯥꯏ